मैम अꯩꯅ ngasi थागलकदब वीडियो से अतै करिमते नते अखोय मोरांगदा लेबा इधौ थांजिंगी खोंग सिंग बतायबा अदो माय मायगी मोरांग मनुंगदा लेबा सागैगी लाइसिंग पुथोगा इधौ सरारनसे कैसुरो यावरे अदु पुथोकांदा करो खुंदिनबा हाइगद्रा अदम ईश्वरगी कनो तौरगा लाइगी पूजा का तौरगा तौरुबने को लाई लम थोकबा हाइतारे को अदुगा ममांगददी लम ओइना प्राथो अदो हंदकती खोंग चिंगबाने पुंछिगी अहानबने खोंग चिंगबा यावबा अदो मेमोरी ओइनाबा वीडियो से नमसिरा नमोइसिरा ना खनजानरगा इधौरा अदम चिंगसनबिबा हाइगद्रा नमजरए अदुदो अदम मेमोरी ओइनाबा अदम थागतचके तौबने अदो मैम निसिबिदना अदम इबियो लाइक शेयर सब्सक्राइब तौबियो अदम थागतचके मैम ngasi ki blog se lai thangjing khong jingba hobade nam hode namjira namoijira khalinge se ma thori ba pakatchabi pakatchaubi so da mai ngasi di pakate thori ba je padi pakate ai je blog se nam maroi khatmani nammani hojik mate mate aso mamang sa padi hapau disi ni la lore tunge do ye tawde je makuk ta ma'am sanari do pakke yang halake Hazabi, kau tak boleh lori kau cakap minam ni, nanti. Ayo, ayo tiba. Siap, sundarlah. Sundarlah. Awang mencoba gaya itu. Aduh, saya dah cuba ya, okey. Makin bagus sahaja. Tauri thada kano ye. Tauri thada kano ye. Ai thabra. Mai dau sai bano. Tambah tu, kayak pretty. Kasi ikat tu kaya. Ini dah mau ini Hydra. Itu sudah mama dengan Mam Sali. Mana ini dah lai Thangjing itu gila orang. Lalu, sampai orang dulu lagi. Sama ini dah orang itu. Sound dia sudah tak ada lampang lagi. Again, they now be less. Get the bank. Then they now be there. Ahan, but boy, do you ahan bra? Ngai bra. Ma experience tali ni. Agak masuk kubi deh. Di mana bi out re, tu city lah. Hai dunia. Hai di hotel ada kan ni. Nam sungai. Sebenarnya apa sebab? Pangwedra kan mana pang di pangnya. Natra. Lagi ye dah pak. Ay di sini parit. Sandare. Ada lagi thoram tau kita juga tu lagi. Kari apa? Aku di sana parit. Sang kaya ada sih tu mu. Mana jangan kaya dawai dawai lagi macam tu. Sudah lepas
이번에 사라져야 알아. 맘마. hꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕꯀꯣ ꯀꯃꯥꯏ ꯍꯥꯏꯅꯤ ꯃꯐꯝꯗꯤ ꯌꯧꯔꯦ ꯍꯥꯏ ꯁꯤꯂꯥ ꯃꯐꯝꯗꯤ ꯌꯧꯔꯦ ꯑꯩꯅ ꯐꯣꯟ ꯇꯧꯕꯒ ꯄꯥꯏꯔꯤꯁꯦ ꯏꯅꯥꯎꯄꯤꯁꯤꯡꯁꯦ ꯃꯔꯤ ꯊꯦꯡꯅ ꯌꯥꯝꯅ ꯑꯃꯁꯨ ꯂꯥꯛꯍꯦ ꯏꯁ ꯂꯦꯝꯖꯕꯤ ꯃꯥꯁꯦ 이나오비ꯁꯤꯡꯁꯦ 머리 한달 좀 더 파스 ꯇꯧꯈ꯭ꯔꯦ ꯃꯤ ꯀꯣꯂꯦꯖ ꯀꯥꯏꯗ ꯀꯥꯗꯣꯔꯦ ꯀꯣꯂꯦꯖ ꯀꯥꯏꯗ ꯀꯥꯗꯣꯔꯕꯅꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯑꯃꯁꯦ ꯀꯩꯅꯣ ꯎꯡꯉꯤꯁꯦ ꯐꯣꯇꯣ ꯅꯝꯁꯦ ꯑꯝꯇ ꯑꯃꯃꯝ ꯇꯧꯅꯔꯤꯁꯤꯅ ꯐꯣꯇꯣ ꯀꯥꯞꯅꯩ ꯇꯧꯔꯤꯁꯦ ꯃꯩ ꯑꯃꯃꯝꯁꯤꯒ ꯊꯥꯟꯖꯟꯅꯔꯒ ꯌꯦꯡꯉꯨ ꯚ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯅ ꯃꯌꯥꯝ ꯃꯔꯛꯇ ꯈ꯭ꯋꯥꯏ ꯐꯖꯕ ꯇꯣꯞ ꯑꯣꯏꯔꯦ ꯍꯣꯔꯦꯟ ꯃꯣꯏ ꯖꯒꯣꯏ ꯁꯥ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯂꯛꯀꯦ ꯉꯁꯤꯒꯤ ꯄꯥꯛ ꯊꯦꯡꯅꯗ꯭ꯔꯤꯕ ꯃꯥ ꯂꯥꯏꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯊꯦꯡꯅꯔꯦ ꯆꯪꯉꯨꯔꯣ ꯑꯗꯣ ꯑꯁꯤꯗ ꯂꯥꯏ ꯊꯥꯡꯖꯤꯡꯗ ꯄꯨꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯄꯦꯅꯥ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯅꯦꯕꯀꯣ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯃꯃꯥꯏ ꯌꯥꯟꯁꯤꯜꯂꯛꯀꯅꯤ ꯑꯣꯖꯥ ꯄꯦꯅꯥꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯒꯗꯤ ꯑꯗꯨꯝ ꯀꯧꯁꯜꯂꯣ ꯂꯥꯏ ꯊꯥꯡꯖꯤꯡꯗ ꯂꯣꯏꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯅꯠꯇ꯭ꯔꯣ ꯑꯣꯖꯥ ꯄꯦꯅꯥ ꯋꯥ ꯄꯥꯛ ꯉꯥꯡꯒꯟꯗꯕꯅꯦ ꯃꯊꯪ ꯎꯠꯂꯛꯀꯦ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯂꯩꯁꯦ ꯁꯣꯝꯗ ꯅꯠꯇꯦꯕ ꯁꯣꯝꯗꯤ ꯃꯝꯃꯦꯕ ꯁꯣꯝꯗ ꯁꯦ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯂꯣꯏꯈ꯭ꯔꯦ ꯃꯥꯏ ꯁꯤꯅ ꯃꯤꯁ ꯑꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯤꯔꯦꯝ ꯑꯣꯏꯍꯧꯔꯦ ꯑꯁꯤ ꯇꯧꯔꯦ ꯍꯧꯖꯤꯛꯁꯦ ꯃꯥꯏꯔꯣꯏ ꯆꯠꯅꯈ꯭ꯔꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯂꯩꯍꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯃꯣꯏ ꯉꯥꯏꯔꯤꯅꯦꯕꯀꯣ ꯑꯗꯣ ꯂꯥꯏꯒꯤ ꯊꯧꯔꯝꯁꯨ ꯇꯧꯔꯤ ꯑꯗꯨ ꯂꯣꯏꯔꯒ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯃꯅꯤꯡꯗ
ꯍꯧꯖꯤꯛ ꯂꯥꯏꯒꯤ ꯊꯧꯔꯝ ꯂꯣꯏꯔꯒ ꯍꯜꯂꯛꯑꯦ ꯍꯟꯅꯈ꯭ꯔꯦ ꯇꯣ ꯁꯤꯗ ꯍꯟꯅꯔꯦ ꯑꯗ ꯏꯙꯧ ꯊꯥꯡꯖꯤꯡꯅ ꯃꯅꯤꯡꯗ ꯀꯣꯜꯂꯒ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯣ ꯀꯦꯟꯗꯜꯁꯨ ꯄꯥꯏ ꯃꯥꯗꯤ ꯊꯧꯔꯤꯁꯨ ꯄꯥꯏ ꯇꯧꯋꯦ ꯑꯗꯣ ꯑꯩꯅ ꯀꯦꯟꯗꯜ ꯈꯛꯇ ꯄꯥꯏꯔꯛꯄꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯙꯧ ꯊꯥꯡꯖꯤꯡꯒꯤ ꯃꯁꯥꯏꯀꯣꯟꯗ ꯑꯃꯨꯛ ꯆꯪꯈꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯪꯈꯤꯒꯦ ꯑꯗꯨ ꯃꯇꯦꯛ ꯃꯇꯦꯛꯇ ꯄꯨꯜꯂꯛꯀꯦ ꯀꯦꯟꯗꯜ ꯄꯥꯏꯗꯕ ꯀꯦꯟꯗꯜꯁꯦ ꯃꯨꯠꯍꯟꯕ ꯌꯥꯗꯦꯒ ꯍꯥꯏꯕꯅꯦꯕꯀꯣ Inge. Samjak. Samjak deh. Si candle zit thala chatin. Ring slowly. ꯍꯧꯖꯤꯛꯁꯦ ꯂꯥꯏꯕꯨꯡꯗ ꯆꯠꯇꯣꯔꯦꯕꯀꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗ ꯍꯜꯂꯦꯕꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯝ ꯃꯦꯃꯣꯔꯤꯅꯦꯕ ꯃꯇꯦꯛ ꯃꯌꯥꯝ ꯁꯥꯡꯕꯗꯤ ꯑꯣꯏꯔꯣꯏ ꯑꯗꯨꯁꯨ ꯃꯇꯦꯛ ꯃꯇꯦꯛꯇꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯒꯦ ꯁꯤꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ